mayambo ahan namaktada warina chonggi maikidigi ikokno na taram no oksari ekhona ngasishu miyam gi damakta amukana pudun laksari ekhona thajarak warida nanaw milang season 2 lekthabigi taramari suba tangka ngasi gi takaksidana wari sine kari kamdori bahabado mayapuna muna wari asi amukpuna taminarasi tabirasi nanaw milangi lekthabigi taramari suba tangka ngaranga tangka adugi losilak matamdani nandogi masanapi Shumila se khungang aduda karigumma khara thokle karigumma khara leire habse magi puning wakhanda chapna singnaba amadi mana phaukhirami mapa nandona mangonda wa sengmse haidokte habse mana khangi khungang adugi amaibadunadi mangonda pau kaya mathakliba pau kaya mahlibsina maram moraga khungang aduda karigumma khara thokle habse magi masara chapna singnaba amadi mana leikhirami masidagini nongalamdai matam masida magi mapabungbu mana karimata khangalamba tawdana yamna lorana naw Shumila ase hojikti lekthabi amadi amaibaduna leiriba khulladu tamna mahak ase laklammi somdana kari kamdori nongalamdai matam ase lekthabi pothap sungya yade amaibadubu otpa yabadi olure laknaba yabadi laknare adubu mana pothap yadriba mana hen wakhan khalibse atai karimata nati mabu yokpirakba magi damakta kanna honabirakba mama amadi mapa adubu nishinlakka matamda man wakhalasi yam nungai tabani mama aduna mabu phangjaba matamda kayagi mati haraujakhiba mabu kayagi mati luna tawkiba adubu thaudok kharna maram muraga mama mapa anina mabu kiduna khullasi hongduna lona sekhibasidani lekthabin hena thawai nungai triba kariguma matamda mamagi manakta amadi mapabungi manakta nauthi shaduna nungaina leibado lekthabini yamna pamani mana pambasu magi marai bakta asumna thu haduna tambana lekthabi thawai yamna nungaramde magi mahigi mategna khullanduna koithi thirigabudi mama amani mapase kam kuina lotkani phangbudi ngangmani adubu mamana mapana mabu yamna kikiba khudimusingase karamna kohangani karamna phangani haduna khalba matamda mana thibu sungamdana thawai yamna changna lejabani adubu mama ba ani bu uraktrabada wakhal yamna nungaitaba lekthabi se magi manakta leriba makok amadi mamaiga maga watanarami masidagi nongan thunga thungtaraka matam masida masidi ima papung udabada ai leiba ngamdre nakhoi ani aigi tungilo aduga lao ima amadi babungi khongul lirusi haduna lekthabi amadi makok mamai makhoi punna ngan thung taraka matam asida makhoi laklami asom nakandasu kari kamdori nanaw Shumila se mapabung khangalamdana nongalamdai gi matamda riksho gari ama tongduna mahakse lakpani asumna mahangna khullachidi yoruknaba honaba matam asida khull ani hum lalibani asomdasu lekthabi amadi magi makok mamai makhoi punna khullachi lanthokduna atopa khullamada makhoi mama mapado leibra yenge hadana thiwa chatta matangni lekthabina khullanduna chalibase mi leitaba matamda mahagna tanja menja yengduna magi mahigi mategna yamni yang sele makok amadi mamaina magi masara tongduna mana chenmani makok amadi mamaisu magi mathakka tongmusida sakol tongbadawna yamna nungaina tongduna adubang lai karigumada lekthabina asukmati yangna chena matamda makokse hek tugi tawi makokna lekthabigi masada kanni yandun hari tugi tawi he khara phajana chelune ai ta hauni ko ai tu hauni ko ai tu rodi aroi dabani asumna magi haunabi mangang dangangi lekthabin hai khara phajana yalu ko khara phajana yalu ai di khangchong chongudribani khangchong chongudribani chengadribani jekshin paijo nang deni beng ngangi ba mamai di karimata ngangde do mamaina madi haitabani ai khoi do na phajana yan na hibusu nataba asumna mamaina wa nganlingai lekthabina khangchong chonga matamda masu hairaptang pallaga tugi tawi aisu yade he aisu tugi tawi he asumna makhoi masense katu karangang naduna adumang laami asomdagina Shumila lakli aduga asomdagina lekthabi makok mamai makhoi punna chakli matamni asumna pung kharagi matungdadi asomdagi lakli baduga asomdagi thokibasiga makhoi gi thainafam mapado hek yorare mi pung kana chanadaba lambi lamhangni adubu lekthabina kanna chongduna chelaga lakka matamda khara laptakna riksho gari ama laklibase man urami
ꯃꯁꯤ ꯎꯕꯗꯒꯤ ꯃꯥꯅ ꯀꯟꯅ ꯆꯦꯜꯂꯤꯕ ꯃꯥꯒꯤ ꯁꯍꯨꯝ ꯑꯁꯦ ꯃꯥꯅ ꯇꯞꯊꯔꯝꯃꯤ ꯐꯥꯊꯔꯝꯃꯤ ꯑꯗꯨꯒ ꯃꯤ ꯂꯥꯛꯄ ꯃꯥꯜꯂꯤꯅꯦ ꯑꯁꯨꯝꯅ ꯆꯦꯜꯂꯕꯗꯤ ꯌꯥꯔꯔꯣꯏ ꯑꯩ ꯈꯔ ꯇꯞꯊꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯞꯊꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤ ꯃꯇꯥꯏ ꯑꯃꯗ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯁꯨ ꯁꯨꯃꯤꯂꯥ ꯑꯁꯦ ꯔꯤꯛꯁꯣ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗꯨꯅ ꯃꯄꯥ ꯑꯁꯦ ꯂꯥꯟꯊꯣꯔꯛꯏ ꯃꯄꯥ ꯑꯁꯤ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝꯗ ꯁꯨꯃꯤꯂꯥꯒꯤ ꯃꯁꯥꯗꯁꯨ ꯍꯥꯏꯐꯝ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯏꯊꯤꯜ ꯑꯃꯈꯛꯇꯪꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯏ ꯏꯊꯤꯜ ꯑꯁꯤ ꯍꯦꯛ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯁꯨꯃꯤꯂꯥꯁꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯏꯊꯤꯜ ꯑꯃꯈꯛ ꯐꯥꯎꯕꯒꯨꯝ ꯇꯧꯔꯤꯁꯤꯅ ꯀꯔꯤꯅꯣ ꯀꯔꯤꯅꯣꯅꯦ ꯃꯐꯝ ꯑꯁꯤꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯈꯟꯗꯕ ꯑꯃꯨꯛꯇꯁꯨ ꯅꯤꯡꯁꯤꯡꯗꯕ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯄꯨꯕꯗꯧꯅ ꯇꯧꯔꯤꯁꯤꯅ ꯀꯔꯤꯅꯣ ꯉꯥꯏꯍꯥꯛꯇꯪ ꯃꯐꯝ ꯑꯁꯤꯗ ꯁꯨꯃꯤꯂꯥ ꯑꯁꯦ ꯂꯦꯞꯂꯦ ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯅꯔꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯁꯤꯒ ꯃꯥꯒ ꯀꯔꯤ ꯋꯥꯔꯤ ꯂꯩꯈꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯀꯌꯥꯔꯛ ꯂꯥꯛꯈꯤꯕꯅꯣ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯅ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗꯕ ꯃꯈꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯨꯃꯤꯂꯥꯁꯦ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯈꯜꯂꯤꯕ ꯃꯥꯅ ꯑꯁꯨꯝꯅ ꯐꯥꯎꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯈꯔ ꯂꯥꯞꯇꯛꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯂꯦꯛꯊꯕꯤꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯂꯦꯛꯊꯕꯤꯁꯨ ꯁꯨꯃꯤꯂꯥꯅ ꯐꯥꯎꯔꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯒꯤ ꯃꯁꯥꯗꯁꯨ ꯐꯥꯎꯔꯤꯕꯅꯤ ꯂꯦꯛꯊꯕꯤꯁꯨ ꯋꯥꯈꯜ ꯑꯁꯤ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯈꯔ ꯂꯥꯞꯇꯛꯅ ꯔꯤꯛꯁꯣꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯪꯅꯤꯡꯕꯗꯤ ꯐꯥꯎꯏ ꯃꯅꯥꯛ ꯅꯛꯁꯤꯜꯂꯨꯕꯗꯤ ꯇꯧꯗꯦ ꯑꯗꯨꯕꯨ ꯃꯥꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯂꯦꯛꯊꯕꯤꯒꯤ ꯃꯁꯥꯗꯁꯨ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯥꯒꯤ ꯃꯁꯥꯗ ꯃꯣꯟ ꯈꯜꯂꯛꯂꯤꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯤꯕꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯛꯊꯕꯤꯅ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯄꯟꯊꯗꯦ ꯂꯦꯛꯊꯕꯤꯅ ꯃꯃꯩꯗ ꯍꯥꯏꯔꯝꯃꯤ ꯃꯃꯩ ꯑꯥꯗꯒꯤꯁꯦ ꯃꯁꯤ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯃꯥꯕꯨ ꯎꯔꯨꯕꯗ ꯑꯩꯁꯦ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯏ ꯑꯗꯨꯒ ꯃꯥꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯤꯕꯒꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯕꯒꯨꯝ ꯇꯧꯔꯔꯤ ꯆꯠꯂꯣ ꯅꯍꯥꯛ ꯂꯣꯟꯅ ꯆꯪꯉꯨ ꯑꯗꯨꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯃꯁꯤꯗꯒꯤ ꯃꯃꯩ ꯑꯁꯦ ꯂꯦꯛꯊꯕꯤꯒꯤ ꯃꯁꯥꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯈꯣꯡꯂꯩ ꯌꯥꯝꯅ ꯊꯨꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯂꯦꯞꯂꯤꯕ ꯃꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤ ꯑꯃꯗꯒꯤ ꯃꯁꯤ ꯑꯃꯗ ꯃꯁꯤ ꯑꯃꯗꯒꯤ ꯃꯁꯤ ꯑꯃꯗ ꯄꯥꯛꯊ ꯂꯨꯝꯗꯨꯅ ꯃꯃꯩꯅ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯈꯔ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯃꯥꯅ ꯎꯔꯔꯦ ꯈꯪꯂꯔꯦ ꯂꯦꯞꯂꯤꯕ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇ꯭ꯔꯦ ꯁꯨꯃꯤꯂꯥꯅꯤ ꯍꯥꯏꯕꯁꯦ ꯃꯃꯩꯅ ꯎꯕ ꯐꯪꯂꯔꯦ ꯃꯥꯅ ꯈꯪꯂꯔꯦ ꯃꯥꯕꯨ ꯎꯕꯗꯒꯤ ꯃꯃꯩꯅ ꯇꯞꯅ ꯁꯣꯜꯂꯤ ꯃꯥ ꯑꯃꯨꯛ ꯂꯥꯛꯂꯕꯣꯏꯔꯦ ꯀꯔꯤꯅꯣ ꯉꯔꯥꯡ ꯑꯣꯖꯥ ꯅꯟꯗꯣꯒ ꯄꯥꯎ ꯐꯥꯎꯅꯈꯤꯕꯗꯤ ꯃꯉꯣꯟꯗ ꯄꯥꯎ ꯄꯤꯒꯅꯨ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯣꯖꯥ ꯅꯟꯗꯣꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯕꯨ ꯇꯥꯗꯅ ꯃꯥꯅ ꯄꯥꯎ ꯄꯤꯔꯝꯂꯤꯕꯅꯣ ꯃꯁꯤꯗꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯃꯥꯗꯤ ꯃꯇꯤꯛ ꯃꯌꯥ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯤꯅꯤ ꯑꯩꯅ ꯃꯅꯥꯛꯁꯤꯗ ꯂꯩꯕꯁꯦ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯈꯤꯕꯁꯨ ꯌꯥꯏ ꯑꯩ ꯌꯥꯝ ꯊꯨꯅ ꯆꯠꯂꯒꯦ ꯃꯁꯤꯗꯒꯤ ꯃꯥꯕꯨ ꯃꯁꯛ ꯈꯪꯕꯗꯒꯤ ꯃꯃꯩ ꯑꯁꯦ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯔꯒ ꯂꯥꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯂꯦꯛꯊꯕꯤꯗ ꯄꯥꯎ ꯑꯁꯤ ꯇꯝꯅꯔꯦ ꯑꯥꯗ ꯂꯩꯔꯤꯕꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯣꯖꯥ ꯅꯟꯗꯣꯒꯤ ꯃꯆꯥꯅꯨꯄꯤ ꯁꯨꯃꯤꯂꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯃꯤꯂꯥꯅꯤ ꯍꯥꯏꯔꯛꯄꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕ ꯃꯇꯝꯗꯗꯤ ꯂꯦꯛꯊꯕꯤꯁꯦ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧ ꯑꯃꯗꯤ ꯐꯥꯎꯔꯛꯏ ꯅꯅꯥꯎ ꯁꯨꯃꯤꯂꯥꯅ ꯄꯤꯛꯂꯤꯉꯩ ꯃꯥꯅ ꯃꯤꯠꯂꯪ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯅꯥꯎ ꯁꯨꯃꯤꯂꯥꯁꯦ ꯃꯥꯅ ꯁꯦꯟꯅꯔꯛꯄꯅꯤ ꯃꯥꯒꯤ ꯃꯇꯨꯡ ꯀꯨꯏꯅ ꯏꯟꯗꯨꯅ ꯅꯅꯥꯎ ꯁꯨꯃꯤꯂꯥꯒꯤꯗꯃꯛꯇ ꯅꯅꯥꯎ ꯃꯤꯠꯂꯪꯅ ꯃꯇꯝ ꯑꯃꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯠꯂꯪꯅ ꯂꯦꯛꯊꯕꯤꯒꯤ ꯃꯄꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯂꯔꯦ ꯃꯁꯤꯗ ꯃꯥꯅ ꯃꯄꯣꯛ ꯇꯥꯜꯂꯛꯄ ꯇꯥꯔꯕꯁꯨ ꯂꯥꯏꯒꯤ ꯁꯥꯏꯑꯣꯟ ꯑꯣꯏꯕꯅꯤꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯥꯅ ꯈꯪꯕꯅꯤ ꯁꯨꯃꯤꯂꯥꯒꯤ ꯃꯁꯛ ꯑꯁꯦ ꯎꯔꯛꯇꯕ ꯆꯍꯤ ꯃꯁꯤꯡ ꯌꯥꯝꯂꯕꯅꯤ ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯁꯨꯃꯤꯂꯥꯅꯤ ꯍꯥꯏꯕꯁꯤꯗ ꯃꯥꯒꯤ ꯃꯅꯥꯛ ꯆꯪꯅꯤꯡꯉꯤ ꯃꯥꯕꯨ ꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯀꯗꯕ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯪꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯅꯥꯛ ꯆꯪꯗ꯭ꯔꯕꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯅ ꯂꯦꯞꯇꯨꯅ ꯁꯨꯃꯤꯂꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯂꯦꯛꯊꯕꯤꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯃꯩ ꯑꯃꯗꯤ ꯃꯀꯣꯛꯅ ꯍꯥꯏ ꯃꯍꯩ ꯌꯥꯝꯅ ꯍꯩꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯂꯣꯏꯅ ꯈꯪꯕ ꯉꯝꯕ ꯑꯣꯖꯥ ꯁꯨꯃꯤꯂꯥꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯅ ꯐꯥꯈꯤꯅꯤ ꯃꯥꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯈꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯠꯀꯗꯕ ꯊꯕꯛ ꯑꯁꯤ ꯆꯠꯂꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯊꯤꯔꯛꯄ ꯇꯥꯔꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯕꯨ ꯐꯪꯈꯤꯅꯤ ꯑꯩꯈꯣꯏꯕꯨ ꯐꯪꯕꯗꯒꯤ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛꯁꯤꯡꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯏꯃꯥ ꯄꯥꯕꯨꯡ ꯊꯤꯕꯗꯨ ꯅꯠꯇ꯭ꯔꯥ ꯃꯍꯥꯛꯇꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯊꯦꯡꯅꯕꯁꯨ ꯌꯥꯏ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒ ꯆꯠꯀꯗꯕ ꯊꯕꯛ ꯑꯁꯤ ꯆꯠꯂꯁꯤ
ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯂꯦꯛꯊꯕꯤ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯝꯕ ꯇꯥꯔꯕꯁꯨ ꯃꯀꯣꯛ ꯑꯃꯗꯤ ꯃꯃꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯗꯨꯅ ꯃꯍꯥꯛ ꯂꯨꯝꯂꯒ ꯀꯟꯅ ꯆꯦꯟꯕ ꯍꯧꯔꯛꯏ꯫ ꯁꯨꯃꯤꯂꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯈꯔ ꯐꯪꯂꯝꯕ ꯇꯥꯔꯕꯁꯨ ꯁꯥꯎꯝꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯁꯥꯗꯒꯤ ꯇꯞꯅ ꯂꯥꯞꯊꯣꯛꯈꯤꯕꯒꯨꯝ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯋꯥꯈꯜꯅꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯉꯁꯥꯏꯒꯤ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯅꯅꯕ ꯃꯍꯥꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯦꯛꯊꯕꯤꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯨꯃꯤꯂꯥꯅ ꯑꯁꯣꯝꯗ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨ ꯌꯧꯔꯔꯦ꯫ ꯃꯍꯥꯛꯅ ꯑꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯑꯃꯥꯏꯕꯗꯨꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯃꯁꯥ ꯄꯨꯝꯕ ꯄꯩꯊꯦꯛꯂꯤꯕ ꯆꯤꯡꯊꯦꯛꯂꯤꯕ ꯀꯌꯥ ꯑꯗꯨ ꯎꯕꯗ ꯁꯨꯃꯤꯂꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯥꯛꯄꯤꯈꯤꯕ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯇꯧꯔꯛꯄꯁꯤꯗꯅꯤ ꯃꯥꯅ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤꯕ꯫ ꯑꯃꯥꯏꯕꯗꯨꯅ ꯃꯁꯥ ꯑꯗꯨ ꯄꯩꯊꯦꯛꯂꯒ ꯆꯤꯡꯊꯦꯛꯂꯒ ꯃꯥꯅ ꯀꯞꯆꯗꯨꯅ ꯄꯦꯟꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯥꯅ ꯁꯨꯃꯤꯂꯥꯗ ꯇꯝꯂꯝꯃꯤ꯫ ꯁꯨꯃꯤꯂꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯉꯔꯥꯡ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯗꯤ ꯃꯥꯅ ꯀꯔꯤꯃꯠꯇ ꯊꯣꯛꯇꯦ ꯍꯥꯏ, ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯏ꯫ ꯑꯗꯨꯒ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯁꯨꯃꯤꯂꯥ ꯂꯥꯛꯂꯕꯗꯤ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ, ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯣꯠꯈꯤꯕ ꯂꯦꯛꯊꯕꯤ ꯑꯃꯗꯤ ꯃꯀꯣꯛ ꯑꯃꯗꯤ ꯃꯃꯩꯁꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯋꯥꯕ ꯇꯥꯍꯟꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯁꯤ ꯍꯦꯟꯖꯤꯟ ꯇꯝꯗꯨꯅ ꯋꯥ ꯀꯌా ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯖꯥ ꯅꯟꯗꯣꯅ ꯃꯤꯆꯪ ꯆꯪꯈꯤꯗꯨꯅ ꯑꯣꯖꯥ ꯅꯟꯗꯣꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯟꯗꯨꯅ ꯁꯔꯣꯏ ꯑꯗꯨ ꯃꯥꯅ ꯊꯥꯗꯣꯛꯄꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯋꯥꯕ ꯇꯥꯍꯜꯂꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯥꯕꯨ ꯐꯥꯔꯨꯕꯒꯤꯗꯃꯛꯇ ꯃꯥꯅ ꯑꯩꯕꯨꯁꯨ ꯑꯋꯥꯕ ꯇꯥꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯅꯟꯗꯣꯅꯗꯤ ꯃꯥꯕꯨ ꯀꯟꯈꯠꯂꯤ꯫ ꯃꯥꯕꯨ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯥꯅ ꯀꯟꯈꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯩꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯕꯁꯤꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯅ ꯄꯦꯟꯖꯗꯕꯗꯒꯤ ꯀꯞꯇꯨꯅ ꯋꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯨꯃꯤꯂꯥ ꯑꯁꯤ ꯁꯥꯎꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ? ꯅꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯇꯥꯛꯎ, ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯦ꯫ ꯑꯃꯥꯏꯕꯗꯨꯅ ꯑꯩꯗꯤ ꯆꯠꯄꯁꯨ ꯌꯥꯝꯅ ꯋꯥꯔꯦ, ꯏꯁꯥꯁꯦ ꯆꯤꯡꯗꯨꯅ ꯂꯩꯔꯦ, ꯀꯔꯝꯅ ꯑꯩꯅ ꯆꯠꯀꯅꯤ? ꯑꯗꯨꯕꯨ ꯂꯥꯛꯑꯣ, ꯑꯩꯒꯤ ꯃꯁꯤꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥꯁꯤꯗ ꯅꯍꯥꯛ ꯂꯥꯛꯄꯤꯌꯨ, ꯑꯗꯨꯒ ꯐꯝꯕꯤꯔꯔꯣ, ꯑꯗꯨꯒ ꯃꯤꯠ ꯎꯏꯁꯤꯟꯕꯤꯗꯨꯅ ꯑꯩꯒꯤ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯣ꯫ ꯑꯁꯤꯗ ꯂꯩꯔꯦ, ꯃꯁꯤ ꯄꯥꯏꯕꯤꯗꯨꯅ ꯃꯤꯠ ꯎꯏꯁꯤꯟꯕꯤꯌꯨ, ꯑꯗꯨꯒ ꯃꯍꯩ ꯆꯥꯡꯌꯦꯡ ꯌꯦꯡꯗꯨꯅ ꯑꯃꯨꯛꯇ ꯀꯧꯕꯤꯔꯣ, ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯁꯨꯃꯤꯂꯥ ꯑꯁꯤ ꯐꯝꯊꯈ꯭ꯔꯦ꯫ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯑꯃꯥꯏꯕꯗꯨꯒꯤ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯥꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯆꯥꯡ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯨꯃꯤꯂꯥꯒꯤ ꯃꯤꯠꯇ ꯉꯁꯥꯏꯒꯤ ꯑꯃꯥꯏꯕꯗꯨꯅ ꯁꯥꯟꯅꯈꯤꯕ, ꯃꯥꯅ ꯊꯥꯗꯣꯛꯈꯤꯕ ꯁꯔꯣꯏꯁꯤꯡ ꯑꯗꯨꯅ ꯂꯧꯕꯨꯛ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯄꯥꯏꯁꯤꯟꯈꯤꯕ, ꯆꯪꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯎꯍꯜꯂꯝꯃꯤ꯫ ꯁꯨꯃꯤꯂꯥꯒꯤ ꯃꯤꯠꯇ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯎꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯇꯕꯤꯗ ꯃꯥꯅ ꯋꯥ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯂꯧꯕꯨꯛ ꯃꯇꯥꯏ ꯏꯊꯪ ꯊꯪꯕꯗ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯑꯃꯒꯤ ꯃꯌꯥꯏꯗ ꯁꯥꯔꯤꯕ ꯌꯨꯝ ꯑꯁꯤꯔꯥ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯦ? ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕꯗꯨꯅ ꯈꯨꯝꯃꯤ, ꯃꯥꯅꯤ, ꯃꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯂꯩꯔꯤꯕ꯫ ꯃꯥꯅ ꯉꯝꯗꯕ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯉꯣꯟꯗꯗꯤ ꯆꯪꯂꯨꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯔꯦꯝꯕꯗ ꯃꯇꯥꯔꯔꯦ꯫ ꯑꯣꯖꯥ, ꯑꯃꯨꯛꯇꯗꯤ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯤꯔꯝꯃꯨ, ꯃꯥꯒꯤ ꯅꯥꯄꯜ ꯑꯁꯤ ꯑꯃꯨꯛꯀ ꯊꯨꯗꯦꯛꯄꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯨꯃꯤꯂꯥꯅ ꯃꯤꯠ ꯄꯥꯡꯊꯣꯛꯇ꯭ꯔꯤ꯫ ꯑꯩꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯆꯠꯂꯒꯦ꯫ ꯅꯍꯥꯛ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯍꯥꯛ ꯂꯩꯍꯧꯔꯣ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯌꯧꯔꯕ ꯇꯨꯡꯗ ꯑꯉꯥꯡ ꯑꯗꯣ ꯑꯩꯅ ꯊꯦꯡꯅꯒꯅꯤ꯫ ꯃꯥꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯗꯅ ꯀꯌꯥꯝ ꯀꯟꯅ ꯂꯩꯒꯅꯤ? ꯑꯩ ꯎꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯃꯥꯡꯂꯒꯗꯕꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯊꯃꯣꯏꯅ ꯄꯦꯟꯅꯕ, ꯅꯪꯒꯤ ꯊꯃꯣꯏꯅ ꯅꯨꯡꯉꯥꯏꯅꯕ ꯑꯩꯅ ꯁꯤꯜꯂꯒꯅꯤ꯫ ꯂꯩꯔꯝꯃꯨ, ꯑꯩ ꯆꯠꯂꯒꯦ꯫ ꯁꯨꯃꯤꯂꯥ ꯃꯤꯠ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯂꯧꯕꯨꯛ ꯃꯇꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯨꯃꯤꯂꯥ ꯑꯁꯤ ꯈꯣꯡꯂꯩ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯁꯨꯃꯤꯂꯥꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯁꯨꯃꯤꯂꯥ ꯑꯁꯤ ꯌꯥꯝꯅ ꯉꯛꯏ꯫ ꯃꯤ ꯑꯃꯁꯨ ꯌꯨꯝ ꯈꯨꯗꯤꯡꯗꯒꯤ ꯊꯣꯔꯛꯂꯗꯨꯅ ꯈꯥꯎ ꯃꯌꯣꯝ ꯄꯨꯗꯨꯅ ꯊꯣꯔꯛꯅꯔꯝꯃꯤ꯫ ꯃꯆꯥ ꯃꯁꯨꯁꯤꯡ ꯄꯨꯗꯨꯅ ꯆꯠꯅꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯁꯨꯃꯤꯂꯥ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯥꯅ ꯈꯪꯅꯤꯡꯕꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤꯗ ꯋꯥ ꯍꯪꯉꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯄꯣꯠꯆꯩꯁꯤꯡ ꯌꯣꯝꯁꯤꯟꯅꯗꯨꯅ ꯆꯠꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯈꯨꯝꯃꯤ, ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ?
ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ? ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯊꯣꯛꯂꯤꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯅꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯁꯨꯃꯤꯂꯥꯅ ꯑꯩꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯦ, ꯃꯔꯝ ꯑꯗꯨ ꯈꯪꯗꯕꯗꯒꯤ ꯍꯪꯖꯕꯅꯤ, ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ, ꯀꯔꯤ ꯊꯣꯛꯈ꯭ꯔꯒꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗ ꯂꯥꯏ ꯂꯩꯔꯕꯅꯤ, ꯕꯨꯠ ꯊꯣꯛꯂꯕꯅꯤ, ꯃꯥꯕꯨ ꯐꯥꯊꯕ ꯉꯝꯕ, ꯃꯥꯕꯨ ꯇꯥꯏꯅꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯃꯨꯏ, ꯅꯣꯡꯃꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯅꯨꯃꯤꯠ ꯑꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ, ꯑꯗꯨꯅ ꯈꯔ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏ ꯆꯦꯜꯍꯧꯔꯒꯦ, ꯑꯩꯈꯣꯏ ꯂꯩꯍꯧꯔꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯇꯥꯏꯅꯕ ꯉꯝꯕ, ꯃꯥꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯉꯔꯥꯡꯁꯨ ꯇꯥꯏꯅꯕ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯈꯪꯗꯦ, ꯃꯥꯒꯤ ꯃꯆꯪ ꯆꯪꯕꯤꯔꯝꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯋꯥꯍꯟꯅꯕ ꯍꯟꯗꯅ ꯁꯤꯟꯕꯤꯔꯝꯃꯤ꯫ ꯕꯦꯝꯃ, ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯍꯤꯡꯅꯤꯡꯕ ꯇꯥꯔꯕꯗꯤ ꯅꯪꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯂꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥ ꯈꯔ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪ ꯃꯤꯁꯤꯡ ꯑꯗꯨ ꯂꯥꯛꯅꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯌꯥꯝꯒꯤ ꯑꯀꯤꯕꯁꯤꯡ ꯑꯁꯤ ꯁꯨꯃꯤꯂꯥꯅ ꯐꯥꯊꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ, ꯃꯌꯥꯝ ꯆꯠꯄꯤꯈꯤꯅꯨ, ꯃꯌꯥꯝ ꯆꯦꯟꯕꯤꯈꯤꯅꯨ, ꯀꯔꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯀꯤꯔꯤꯕꯅꯣ? ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯅꯕ ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯂꯥꯎꯔꯔꯤ꯫ ꯃꯥꯅ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯆꯠꯂꯝꯕꯁꯤꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯋꯥ ꯉꯥꯡꯂꯛꯄꯁꯤꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯂꯤꯕꯅꯤ꯫ ꯁꯨꯃꯤꯂꯥꯅ ꯍꯥꯏ, ꯅꯈꯣꯏ ꯃꯌꯥꯝꯅ ꯀꯤꯔꯤꯕꯗꯣ ꯑꯩꯅ ꯀꯣꯛꯍꯜꯂꯒꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯀꯌꯥ ꯑꯃꯅ ꯃꯤꯆꯪ ꯆꯪꯗꯨꯅ ꯃꯥꯕꯨ ꯁꯪꯗꯥꯏꯅꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯍꯜꯂꯒꯅꯤ꯫ ꯃꯌꯥꯝꯅ ꯊꯥꯖꯗꯕ ꯇꯥꯔꯕꯁꯨ ꯌꯦꯡꯕꯤꯌꯨ, ꯑꯩꯅ ꯃꯌꯥꯝꯒꯤ ꯆꯤꯡꯅꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯀꯣꯛꯍꯜꯂꯒꯦ꯫ ꯑꯗꯨꯒ ꯕꯨꯠ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯂꯩꯗꯨꯅ ꯃꯥꯅ ꯇꯥꯏꯕꯪ ꯃꯤꯕꯨ ꯑꯋꯥꯕ ꯇꯥꯍꯜꯂꯤꯕ ꯀꯌా ꯑꯁꯦ ꯑꯩꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯕు ꯄꯔꯥ ꯇꯝꯕꯤꯔꯒꯗꯕꯅꯤ꯫ ꯃꯌꯥꯝ ꯆꯠꯄꯤꯈꯤꯅꯨ, ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯀꯣꯛꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯁꯨꯃꯤꯂꯥꯅ ꯃꯀꯧ ꯄꯣꯡꯅ ꯂꯥꯎꯔꯔꯤ꯫ ꯃꯥꯅ ꯂꯥꯎꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯊꯥꯖꯕ ꯉꯝꯗꯦ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯔꯔꯤ꯫ ꯁꯨꯃꯤꯂꯥꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯂꯧꯕꯨꯛ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯁꯝꯕꯜꯅ ꯀꯣꯏꯅ ꯈꯥꯖꯤꯜꯂꯤꯕ ꯃꯁꯤꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯦ ꯃꯁꯤ ꯅꯠꯇ꯭ꯔꯥ? ꯑꯩ ꯆꯪꯒꯦ꯫ ꯃꯌꯥꯝꯅ ꯀꯤꯕ ꯇꯥꯔꯕꯁꯨ ꯂꯥꯞꯅ ꯌꯦꯡꯕꯤꯌꯨ, ꯑꯩ ꯆꯪꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯍꯨ ꯑꯗꯣ ꯑꯩꯅ ꯁꯠꯂꯒꯗꯕꯅꯤ, ꯃꯌꯥꯝ ꯀꯔꯤꯃꯠꯇ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯁꯨꯃꯤꯂꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯁꯨꯃꯤꯂꯥꯁꯦ ꯁꯝꯕꯜ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯨꯗ ꯍꯦꯛ ꯆꯪꯕ ꯃꯇꯝꯗꯒꯤ ꯁꯨꯃꯤꯂꯥ ꯃꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯀꯌꯥ ꯑꯃ ꯁꯣꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯨꯠ ꯑꯁꯦ ꯉꯥꯏꯍꯥꯛꯇ ꯄꯠꯊꯗꯦ, ꯃꯈꯥꯗ ꯑꯃꯨꯛ ꯀꯟꯊꯣꯛꯀꯅꯤ, ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯃꯨꯛ ꯁꯣꯟꯒꯅꯤ, ꯑꯃꯨꯛ ꯀꯟꯊꯣꯛꯀꯅꯤ, ꯑꯃꯨꯛ ꯁꯣꯟꯒꯅꯤ꯫ ꯑꯁꯨꯝꯅ ꯁꯣꯟꯗꯨꯅ ꯀꯟꯊꯣꯛꯂꯒ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯁꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯥꯡꯒꯣꯜ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯣ ꯃꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯌꯧꯔꯔꯦ꯫ ꯃꯥꯡꯒꯣꯜ ꯃꯆꯥ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯁꯨꯃꯤꯂꯥꯅ ꯃꯅꯨꯡꯗ ꯂꯩꯔꯨꯕꯩ ꯈꯟꯗꯨꯅ ꯃꯥꯅ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯏ, ꯅꯍꯥꯛ ꯅꯁꯥꯅ ꯈꯪꯅ ꯊꯣꯔꯛꯑꯣ꯫ ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯗ꯭ꯔꯤꯉꯩ, ꯑꯩꯒꯤ ꯈꯨꯠꯇ ꯇꯥꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯇꯥꯔꯒꯅꯤ꯫ ꯅꯁꯥꯅ ꯈꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯣꯔꯛꯑꯣ꯫ ꯀꯔꯝꯕ ꯁꯥꯔꯣꯏ ꯑꯣꯏꯔꯤꯕ, ꯀꯔꯝꯕ ꯁꯥꯔꯣꯏꯒꯤ ꯃꯍꯩꯅꯣ ꯅꯪꯉꯣꯟꯗ ꯌꯥꯎꯔꯤꯕ? ꯇꯥꯏꯕꯪꯁꯤꯗ ꯈꯣꯡꯗꯥꯔꯛꯈꯤꯕ ꯁꯥꯔꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯈꯪꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯍꯥꯛꯅ ꯈꯪꯗꯕꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯅꯪꯅ ꯂꯩꯔꯨꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯁꯨꯃꯤꯂꯥ ꯑꯩ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯅꯍꯥꯛ ꯅꯁꯥꯅ ꯈꯪꯅ ꯅꯪꯅ ꯊꯥꯡꯖꯤꯜꯂꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯃꯅꯤꯡ ꯍꯜꯂꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯅꯍꯥꯛꯅ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯔꯒꯅꯤ꯫ ꯊꯣꯛꯂꯛꯎ ꯂꯥꯎ, ꯑꯩꯒꯤ ꯅꯥꯛꯇ ꯊꯣꯛꯂꯛꯎ ꯂꯥꯎꯅꯤ ꯍꯥꯏꯗꯨꯅ ꯁꯨꯃꯤꯂꯥꯅ ꯀꯟꯅ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ꯫ ꯁꯨꯃꯤꯂꯥꯅ ꯃꯥꯒꯤ ꯋꯥꯕꯨ ꯊꯧꯁꯥ ꯋꯥꯁꯥꯗꯦ, ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯈꯦꯇꯣꯛꯇꯨꯅ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯇꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯥꯎꯕꯗꯒꯤ ꯃꯍꯩ ꯑꯁꯦ ꯀꯟꯅ ꯀꯥꯝꯁꯤꯜꯂꯤ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯂꯣꯝꯗ ꯃꯥꯅ ꯊꯥꯖꯤꯜꯂꯤ꯫ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤꯅ ꯃꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯃꯠꯇ ꯃꯍꯩ ꯄꯥꯟꯗ꯭ꯔꯦ, ꯑꯔꯦꯝꯕꯗ ꯇꯥꯔꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯥꯎꯕꯗ ꯍꯦꯜꯂꯕ ꯁꯨꯃꯤꯂꯥ ꯑꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡ ꯇꯝꯅ ꯃꯥꯅ ꯆꯪꯉꯤ, ꯑꯗꯨꯒ ꯀꯣꯏꯊꯤ ꯊꯤꯔꯔꯤ꯫ ꯃꯅꯨꯡ ꯑꯁꯤꯗ ꯃꯥꯅ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ, ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯦ꯫ ꯁꯨꯃꯤꯂꯥ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨ ꯇꯥꯅꯕ ꯃꯥꯅ ꯂꯥꯎꯔꯛꯏ, ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ, ꯑꯩꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯗꯨꯅ ꯁꯨꯃꯤꯂꯥꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯀꯤꯕꯗ ꯍꯦꯜꯂꯕ ꯃꯌꯥꯝ ꯑꯗꯨꯅ ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯕꯤꯌꯨ, ꯌꯨꯝ ꯑꯁꯤ ꯊꯨꯒꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯁꯨꯃꯤꯂꯥꯅ ꯑꯩ ꯏꯇꯣꯝꯇꯅ ꯊꯨꯒꯥꯏꯕꯗꯤ ꯉꯝꯃꯣꯏ, ꯅꯈꯣꯏ ꯊꯧꯅꯥ ꯐꯕ ꯀꯅꯥꯅꯣ ꯈꯔ ꯂꯥꯛꯑꯣ,
ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯤꯔꯤꯕ ꯌꯨꯝ ꯑꯁꯦ ꯁꯤꯗꯣꯛꯂꯁꯤ ꯊꯨꯒꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯁꯨꯃꯤꯂꯥꯅ ꯑꯗꯨꯝꯅ ꯃꯊꯧꯅꯥ ꯐꯅ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯑꯃꯗꯤ ꯆꯪꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯀꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯆꯤꯡꯅꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯀꯣꯛꯅꯅꯕ ꯁꯨꯃꯤꯂꯥꯅ ꯃꯥꯒꯤ ꯍꯩꯖꯕ ꯃꯍꯩꯁꯤꯡ ꯑꯗꯨ ꯁꯣꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯥꯅ ꯀꯥꯝꯁꯤꯜꯂꯤ꯫ ꯃꯥꯅ ꯀꯥꯝꯁꯤꯜꯂꯤꯕ ꯃꯥꯅ ꯑꯣꯏꯍꯜꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯕꯗ ꯎꯍꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯌꯨꯝ ꯑꯗꯨ ꯅꯤꯛꯍꯜꯂꯝꯃꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯨ ꯎꯕꯗꯒꯤ ꯁꯨꯃꯤꯂꯥꯒꯤ ꯃꯍꯩ ꯑꯁꯦ ꯃꯈꯣꯏ ꯈꯔ ꯑꯃꯗꯤ ꯊꯥꯖꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯊꯧꯅꯥ ꯐꯔꯕ ꯅꯨꯄꯥꯁꯤꯡ ꯃꯥꯒꯤ ꯃꯈꯨꯠꯇ ꯎꯇꯨꯞ ꯋꯥꯇꯨꯞ ꯄꯥꯏ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯑꯗꯨꯒ ꯁꯨꯃꯤꯂꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯌꯥꯗꯨꯅ ꯂꯦꯛꯊꯕꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯁꯥꯈꯤꯕ ꯌꯨꯝ ꯑꯁꯦ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯨꯒꯥꯏꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯈꯨꯜ 3-4 ꯂꯥꯟꯗꯨꯅ ꯂꯩꯈꯤꯕ ꯂꯦꯛꯊꯕꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗ ꯆꯩꯊꯦꯡ ꯑꯁꯤ ꯐꯪꯂꯝꯃꯤ꯫ ꯃꯈꯣꯏꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯏꯊꯤꯜ ꯈꯔ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯐꯥꯎꯔꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯏꯊꯤꯜ ꯑꯃꯁꯨ ꯐꯥꯎꯏ꯫ ꯃꯈꯣꯏꯅ ꯐꯥꯎꯔꯤꯕ ꯑꯁꯤꯒꯨꯝꯗꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕ ꯂꯦꯛꯊꯕꯤ ꯃꯥꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯝꯕꯅꯤ ꯈꯨꯜ ꯂꯥꯟꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯁꯥꯗꯁꯨ ꯀꯔꯤꯒꯨꯝꯕ ꯍꯩꯅꯗꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯛꯏ꯫ ꯃꯥꯁꯦ ꯆꯦꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯃꯥꯅ ꯂꯦꯞꯄ ꯃꯇꯝ ꯑꯗꯨꯗ ꯃꯀꯣꯛ ꯑꯃꯗꯤ ꯃꯩꯅ "ꯀꯩꯗꯧꯔꯦ? ꯋꯥꯔꯕ꯭ꯔꯥ? ꯊꯥꯎ ꯂꯣꯏꯔꯕ꯭ꯔꯥ?" ꯂꯦꯛꯊꯕꯤꯅ ꯈꯨꯝꯃꯤ, "ꯀꯩꯁꯨ ꯇꯧꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯑꯩꯒꯤ ꯏꯁꯥꯁꯤꯗ." ꯃꯀꯣꯛꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯍꯟꯗꯛꯅ ꯀꯅꯥ ꯊꯦꯡꯅꯔꯦ?" ꯂꯦꯛꯊꯕꯤꯅ, "ꯉꯥꯏꯈꯣ, ꯅꯈꯣꯏ ꯉꯥꯏꯍꯥꯛꯀ ꯇꯨꯃꯤꯟ ꯂꯩꯌꯨ." ꯑꯁꯨꯝꯅ ꯃꯥꯅ ꯋꯥꯗꯨ ꯍꯥꯏꯔꯒ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯈꯛ ꯃꯥꯅ ꯅꯤꯡꯁꯤꯡꯕꯒꯤ ꯃꯇꯧ ꯑꯃꯗ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯍꯥꯟꯕꯗ ꯃꯃꯩ ꯑꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥꯎꯕ ꯑꯃꯅ ꯆꯤꯡꯂꯒ ꯄꯨꯈꯤꯕꯅꯤ꯫ ꯃꯃꯩ ꯑꯁꯤ ꯆꯤꯡꯂꯒ ꯄꯨꯈꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯃꯥꯗꯤ ꯂꯥꯎꯖꯔꯝꯃꯤ꯫ ꯃꯥꯁꯦ ꯂꯥꯎꯔꯕꯁꯨ ꯀꯔꯤꯃꯠꯇ ꯄꯥꯝꯕꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯁꯥꯎꯕ ꯑꯃꯅ ꯃꯥꯁꯤ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯅꯤ꯫ ꯃꯥꯕꯨ ꯆꯤꯡꯂꯒ ꯄꯨꯈꯤꯕꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯀꯣꯛ ꯑꯃꯗꯤ ꯂꯦꯛꯊꯕꯤꯁꯦ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ꯫ ꯃꯃꯩꯅꯗꯤ "ꯑꯩꯕꯨ ꯀꯜꯂꯣ, ꯑꯩꯕꯨ ꯀꯜꯂꯣ, ꯑꯩꯕꯨ ꯆꯤꯡꯂꯦ" ꯍꯥꯏꯗꯨꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯀꯣꯛꯁꯨ ꯒ꯭ꯌꯥꯟ ꯃꯝꯗꯨꯅ ꯀꯔꯤ ꯃꯇꯧꯅꯣ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄꯟꯊꯗꯦ ꯃꯍꯥꯛꯄꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯁꯣꯔꯣ ꯆꯤꯡꯈꯤ꯫ ꯂꯥꯛꯂꯒ ꯈꯪꯄꯨ ꯄꯨꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃꯅꯤ꯫ ꯃꯀꯣꯛꯁꯨ "ꯌꯥꯗ꯭ꯔꯦ, ꯑꯩꯁꯨ ꯄꯨꯔꯦ" ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯇꯧꯁꯤꯡ ꯑꯁꯤꯅ ꯂꯦꯛꯊꯕꯤꯗ ꯌꯥꯝꯅ ꯉꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯅ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯑꯇꯩ ꯀꯅꯥ ꯑꯃꯠꯇꯅ ꯅꯠꯇꯦ, ꯁꯨꯃꯤꯂꯥꯅꯅꯤ꯫ ꯂꯦꯛꯊꯕꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯤꯇꯝ ꯑꯅꯤ ꯑꯁꯤꯗꯤ ꯁꯨꯃꯤꯂꯥ ꯈꯣꯏꯗ ꯍꯥꯟꯅ ꯊꯝꯂꯝꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯃꯥꯏꯕꯗꯨꯗ ꯄꯤꯈꯤꯕꯅꯤ꯫ ꯀꯣꯟꯅꯊꯪꯗ ꯂꯦꯛꯊꯕꯤꯗ ꯂꯥꯟꯗꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯂꯦꯛꯊꯕꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯗꯨꯅ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯍꯟꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯤꯠ ꯅꯥꯀꯣꯡ ꯅꯥꯇꯣꯟ ꯍꯥꯞꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯨꯃꯤꯂꯥꯒꯤ ꯃꯍꯩꯅ ꯑꯅꯤ ꯑꯗꯨ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ꯫ ꯂꯦꯛꯊꯕꯤꯁꯨ ꯑꯅꯤ ꯑꯗꯨ ꯐꯥꯔꯒ ꯄꯨꯈꯤꯕꯗꯒꯤ ꯃꯍꯥꯛꯁꯨ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯈꯣꯡꯊꯥꯡ ꯌꯥꯝꯅ ꯌꯥꯡꯅ ꯇꯥꯜꯂꯛꯇꯨꯅ ꯀꯗꯥꯏꯗ ꯄꯨꯔꯤꯕꯅꯣ, ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯡꯅ ꯑꯗꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇꯤ ꯄꯨꯔꯤꯕ ꯃꯥꯏꯀꯩ ꯆꯦꯜꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯑꯇꯩ ꯀꯗꯥꯏꯗꯁꯨ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯂꯧꯕꯨꯛ ꯃꯇꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯈꯤꯕ ꯑꯣꯏꯔꯝꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯈꯔ ꯂꯥꯞꯇꯛꯅ ꯎꯔꯔꯦ꯫ ꯃꯌꯥꯝ ꯑꯃꯅꯗꯤ ꯍꯔꯥꯎꯗꯨꯅ "ꯊꯥꯔꯣ, ꯊꯨꯒꯥꯏꯔꯣ" ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯂꯦꯛꯊꯕꯤꯅ ꯇꯥꯔꯔꯦ꯫ ꯑꯗꯨꯒ ꯂꯦꯛꯊꯕꯤꯅ ꯍꯦꯛ ꯌꯦꯡꯊꯣꯛꯂꯨꯕ ꯃꯥꯅ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯏꯪꯈꯣꯜ ꯑꯁꯤ ꯀꯣꯏꯖꯗꯨꯅ ꯁꯥꯖꯕ ꯌꯨꯝ ꯑꯁꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯨꯒꯥꯏꯔꯝꯂꯦ꯫ ꯑꯗꯨꯒ ꯃꯩ ꯐꯥꯎꯕ ꯊꯥꯕ ꯍꯧꯔꯝꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗꯅꯤ ꯂꯦꯛꯊꯕꯤ ꯁꯥꯎꯕꯅ ꯑꯃꯨꯛꯇ ꯑꯣꯏꯕ ꯀꯩꯅꯣꯝꯃ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯄꯦꯟꯗ꯭ꯔꯕ ꯂꯦꯛꯊꯕꯤ ꯑꯁꯤꯅ ꯈꯪꯂꯒꯅꯤ ꯇꯥꯏꯕꯪ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯩꯅ ꯀꯥꯟꯅꯕ ꯈꯔ ꯄꯤꯒꯦ, ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯥꯟꯅꯕ ꯈꯔ ꯇꯧꯒꯦ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯈꯣꯏꯅ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯌꯨꯝ ꯑꯁꯦ ꯃꯩ ꯊꯥꯔꯕ ꯅꯠꯇ꯭ꯔꯥ? ꯈꯪꯒꯅꯤ ꯌꯨꯝ ꯑꯁꯤꯕꯨ ꯃꯩ ꯊꯥꯔꯝꯕ, ꯊꯨꯒꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯂꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ, ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯇꯥꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯛꯊꯕꯤꯁꯦ ꯈꯥ ꯆꯤꯛꯇꯨꯅ ꯈꯥꯡꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯂꯦꯛꯊꯕꯤ ꯑꯃꯨꯛ ꯑꯣꯟ, ꯅꯅꯥꯎ ꯃꯤꯂꯪ ꯑꯃꯨꯛ ꯑꯣꯟ, ꯃꯍꯥꯛꯁꯦ ꯁꯥꯎꯕꯅ ꯃꯐꯝ ꯑꯁꯤꯗ ꯎꯔꯨ ꯎꯪꯈꯤꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯁꯤ ꯏꯔꯪ ꯂꯪꯗꯨꯅ ꯃꯥꯒꯤ ꯃꯔꯨ ꯀꯣꯛꯄ ꯁꯛꯇꯝ ꯑꯁꯦ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯗꯨꯅ, ꯇꯪꯈꯥꯏ ꯑꯃꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯗꯨꯅ ꯂꯦꯛꯊꯕꯤ ꯁꯥꯎꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯃꯈꯥ ꯉꯥꯏꯕꯤꯌꯨ,
ꯍꯌꯦꯡ ꯃꯈꯥ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯨꯛꯀꯟꯅ ꯈꯨꯔꯨꯝꯖꯔꯤ